ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤ MSFSDSꯇꯅꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤ ꯉꯁꯤ ꯄ꯭ꯔꯤꯃꯤꯌꯔ ꯁꯣ ꯎꯠꯀꯗꯧꯔꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ China directed by Git Yun-nam film production Vidya Concern film production na puthokpa oidoni hojik mayam ticket ka changrakpa hore hojik ngahaki manungda film asi premiere tawragani mayam apunna yengmina fanglagani ticket paibi ba channel leragani lakpiro film ngahaki manungda dum hawla tawragani hojikse ngahaki releasing function amani tawrani ba adu hek lora matung film je mayam yamang da uhallani aduna asanaro tại ngô sẽ lấy thì sao vậy nhưng mà gì ai vậy cái gì vậy actor sinh lạc có hồi ấy gì mấy anh cũng đã lạc ở đây vậy Premier show singi ticket pambi bele ga di sinna mai 36 da paw phawi ra su yare aduga caption chi gi kwai aroi ba da akhoi number am chu hapcha bane ko number sida call to som biro aduga ticket phawi ga ya ni ticket phawi hoda ba singi oina yamna nakpada hayeng su so je kadori okay there was a gasing na moirang lam khai ma di ithai da moirang lam khai ma di ithai da hayeng su so je uchagani aduna mayam na namai 36 da paw phabi ro na traga apna caption da hapsari ba number ama hapsabani number da call to biro aduga mayam punna miyeng tamina na ba Yes, tiari tawraga lei hojik ngaki bang loiragani yam kanna senlangi share to biramsing thagachari Jeshri Wainam Sylvia Chanu Avenau Khwai Tersingi secretary Tersingi shit amang le phang na hore
ꯇꯤꯀꯦꯠ ꯄꯥꯏꯅꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯁꯟꯅꯔꯣ ꯐꯤꯂꯝ ꯔꯤꯂꯤꯖꯤꯡ ꯐꯪꯁꯟ ꯑꯃ ꯍꯦꯛ ꯂꯣꯏꯔ ꯃꯇꯨꯡ ꯍꯧꯒꯅꯤ ꯕ꯭ꯔꯣꯖꯦꯁꯣꯔꯤ ꯁꯂꯥꯝ ꯊꯥꯒꯠꯆꯔꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯕꯒꯤꯗꯃꯛ
ꯐꯤꯂꯝꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯔꯤꯕ ꯁꯛꯇꯝꯁꯤꯡ ꯍꯧꯔꯦ Sẽ là bùng cái này.
ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯆꯤꯐ ꯒꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯒꯦꯁ ꯑꯣꯅꯔꯁꯤꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯣꯏꯅ ꯊꯨꯡꯉꯕ꯭ꯔꯥ ꯑꯝꯇꯪ ꯔꯤꯄꯣꯔꯠ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯊꯨꯕꯗ ꯍꯧꯅꯕ ꯑꯩꯈꯣꯏ ꯁꯦꯝ ꯁꯥꯖꯔꯒꯅꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯑꯃꯗꯤ ꯀꯦꯃꯦꯔꯥꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯀꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯔꯦꯀꯣꯔꯗ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯐꯥꯔꯒ ꯑꯩꯈꯣꯏ ꯑꯦꯛꯁꯟ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯈꯠꯆꯒꯅꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯁꯤꯒꯨꯝꯕ ꯁꯨꯡꯇꯧ ꯇꯧꯕꯤꯗꯅꯕ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯆꯩꯅꯥ ꯐꯤꯂꯝꯒꯤ ꯑꯣꯏꯗꯣꯏꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯗꯣꯔꯤꯁꯤ
Masih aduna koi masih ya thoi ba mitung len oi gada basing stage tan ko pachage chief guest ki pampam dangda mention bigada ba MD Fazul 36 Fogai SC Walking President of MPCC koi stage tan nekat pirakani President Angom Poidaiton, Angom Nitau Sana Kunung, Istiasa Nekat Pirakani. Juga guest of honor ni Pampang Langdalensin Digadaba. Ukramam Ombi Surbala Devi, Aiton Gram Panchayat, Istiasa Nekat Pirakani. Juga matang sina Payozam Ombi Mema Devi Wogai Terabisak Siasa Nekat Pirakani Matang sina Umawzam Ombi Mala Devi Wanggoy Makalaikai Siasa Nekat Pirakani Juga matang sinda nung tombam Ongbi Joymati Devi Linong Chajing Stage Styling Kat Pirakani matang sinda Oinam Ongbi Prabhavati Devi AATM Advisor Stage Sakta Kat Pirakani Yumnam John Singha Tol MPOWA Stage Sakta Kat Pirakani Chiro Herojit Singha Manipur Sport Police Wusu Team in charge Siesta Nekat Pirakani Laitonjam Navadip Singha Industry Department Siesta Nekat Pirakani Laire Lakon Ranbir Maitai Chingarel Tespur Siesta Nekat Pirakani Thaudam Eken Maitai Chingarel Tespur Siesta Nekat Pirakani Thaudam Ratan Maitai Chingarel Tespur Siesta Nekat Pirakani Laisram Yaskul Singha Founder of Laisemba Mahikol Chingarel Tespur Siesta Nekat Pirakani Roger Moirangthen Traffic in Charge Siesta Nekat Pirakani Nandu Oidro, Huidem, NK Film Production, Siesta Lengson Birakani, Murangtem, Esosan Singa, MTNCO, Second Emma Gusu, Siesta Lengson Birakani, Huidrom, Lukoi, Transport Jet, Siesta Lengson Birakani,
कोई मतंगा जगह वहीं में बच्चों वो गए तेरा सक स्टेज सकता लेकिन बेहतर नहीं कोई गेस्ट ऑफ ऑनर की फंफम लांदा मतंगा निकल देखना बा जगह नीलबंता सना को स्टेज ता एक्शन बेहतर नहीं कोई हजिमक की ओइना स्टेज ता नेक्सन बिरवा कोई रंगी खंगे नसिदा लेग्यान खुदोल तंबिना बाई गिचे विद्या कॉन्सर्ट स्टेज ता को कचरी कोई फिल्म की स्टोरी स्क्रीन प्ले डायलॉग टीवी वाला इच्छे विद्या कॉन्सर्ट स्टेज ता इंसिन बिरो दिगो कोई अतई मीटिंग लेंस मिसदल लेकिन बोल तंबिना बा इच्छे विद्या कॉन्सर्ट
손 나가는 거라고 도피로 랭강기도 손 나가고 너 저희 마땅시다 welcome address taramang pagi tukar niya kasi ngasi July pangkuntaruk kawan yelini pangbang thangjamit kay karaban min asida BK Films production na putukjaba ng feature film China haiba film asigi releasing function asigi athoiba mitunggan ubinaba haijarubada isagi achinba kaya kaitokpiduna matam chana lengbilaglaba Chief Guest MD Fazul 36 Mogai SC Working President of MPCC Taranok Chari President Gi Kapanglang Election Biriba Angong Poyaiton Angong Nikthau Sana Kunung Busu Taranok Chari Guest of Honor Gi Kapanglang Election Biriba Pukrambam Ongbi Subala Devi Former Panchayat of Waiton Gram Panchayat Busu Taranok Chari Heroism Mema Devi Obgai Tera Bisak Busu Taranok Chari Pungawzam Ongbi Mala Devi Wanggoy Makalikai Taranok Chari Nongthonggam Joymati Devi Lilong Chajik Taranok Chari Oinam Ongbi Prabhavati Devi AATM Advisor Taranok Chari Yunam John Singha Tol MPOWA Taranok Chari Chiro Meroj Singha Manipur Sport Police Busu Team In Charge Taranok Chari Laikunzam Navajit Singha Darcy Department Taranok Chari Laire Lakpam Ranbir Maitai Chingaral Tezpur Taranok Chari Thodam Eken Maitai Chingaral Tezpur Taranok Chari Thodam Ratan Maitai Chingaral Tezpur Taranok Chari Laisram Yashkul Singha Founder of Laisema Mahikol Chingaral Tezpur Busu Taranok Chari Roger Moira Traffic In Charge
Taram Nokchari, Nandu William NK Film Production, Taram Nokchari, Moirang Them Kesol Chan Chinga, MTNCO Second MR Taram Nokchari, Widrom Lukoi Transport General Secretary, Taram Nokchari, Aduga Production Team ni Maike Digi event uzurubada matam chana lengbek laba amadi film masibu support to biduna yengba lakpiriba ikai nazariba mayamusu Taram Nokchari amadi ngasigi print amadi electronic media gi isnaw sumusu Taram Nokchari matang asida Taram Nokchari waro tesenjari. Thank you. Ekoi case of Onagi from Namdalang Sindikiba Roger Morantam traffic in charge Lengan P. Kudot Nambigani. Aduga ekoi ngasigi program asi mera kikatinaba Chief Guest Pampang Langdaling Singbiliba MD Fazu 36 Ogay SC President of MPCC Amadi President Pampang Langdaling Singbiliba Polito Amadi ngasigi kalamasi stories kini dialogue Ibiba Aigiche Vidya Konsam Mera Chukatina by State Selection Bilkani.
ꯑꯗꯨꯒ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯛꯄꯗꯨ ꯏꯁꯥ ꯏꯁꯥꯒꯤ ꯇꯝꯄꯥꯛꯇ ꯊꯝꯕꯤꯔꯣ ꯑꯩꯈꯣꯏ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯂꯥꯛꯏꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯦꯛ ꯇꯧꯕ ꯍꯧꯖꯔꯒꯅꯤ ꯑꯗꯨꯅ ꯑꯉꯥꯡ ꯄꯨꯕꯤꯔꯛꯄ ꯏꯁꯥ ꯏꯁꯥꯅ ꯑꯉꯥꯡꯁꯤꯡꯗ ꯊꯝꯕꯤꯔꯣ ꯆꯦꯛ ꯇꯧꯕ ꯍꯧꯖꯔꯒꯅꯤ ꯑꯉꯥꯡꯁꯤꯡꯗꯣ ꯏꯁꯥ ꯏꯁꯥꯅ ꯄꯨꯕꯤꯔꯛꯄ ꯄꯥꯝꯕꯤꯔꯣ ꯑꯗꯨꯒ ꯇꯤꯀꯦꯠ ꯄꯥꯏꯔꯒ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯊꯝꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯑꯥꯔꯇꯤꯁ ꯑꯃꯗꯤ ꯀ꯭ꯔꯨꯁꯤꯡ ꯁ꯭ꯇꯦꯖꯇ ꯄꯨꯈꯠꯆꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯐꯤꯂꯝ ꯑꯁꯤꯒꯤ ꯂꯤꯔꯤꯛꯁ ꯄꯤꯕꯤꯕ ꯗꯥꯂꯣꯡ ꯒꯨꯔꯨꯃꯌꯨꯝ ꯁ꯭ꯇꯦꯖꯇ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ Dengan fi mementos pusnabigani. Aduga music ta Deep Sinam stage ta lengsin birakani. Singer Pusparani Widom stage ta lengsin birakani. Assistant Makeup Baby stage ta lengsin birakani. Production Controller Manoranjan Laikonjam stage ta lengkat birakani. Ikoi dengan fi mementos pipinaba chief guest ka president ka nang pagpirakan. Chief guest ka president ka nang pagpirakan. Lyrics Dalong Gurumayum, music Deep Sinam, singer Pusparani Widom, assistant makeup Baby, production controller Manoranjan Laikonjam, photography Susil Tens, assistant cinematography Kenton Tingbaizam, assistant cinematography Roman Nong, assistant cinematography Vikas Okram, dubbing studio Nightingale Studio, assistant editor Sana Tomba Irumbam, assistant director Lucky Alambam, process at Samaton Studio, Haiba Snow Singasi Siesta Nekat Pirakani. Ikoi dengan fi mementos chief guest amadi president na kusin nabigan.
Ikoi style artist sakam nam kiba nongdamba konsam tanchen balai punjam yai nganbi ningthensa mayum manglembi lai lakpam Christina Rojita Entoibi Lanchenbi stage ta lekhat pirakani aduga Negara di memento studi naba guest of honor ni papa janda Maxim Bilbao television mega devi gogai tera bisan ama devi pangau ambi bala devi gogai Koi artist sing asina memento samadi lengan pingo kamada aho bakuba kanana porak diba tunggi umbila lagida ang sinasi dukun pagatiyo Koi makata pada Suresh Seram, Anjali, Boyai, Dapoy, Koibi, Prem, Merangken Sumati, Kavita, Kesam Heroji, Rosan, Isan, Robinson, Laisam Yaskul,
Nongdamba Surmala Bisurjit Naroibam Naucha Nanjan Hairiba artist sing asi stage ta insin birakani aduga ikoi artist sing asida kudol tambinaba dengan dia mati mementos kudol tambinaba guest of honor gi phapam nang sin biba oinam ong be Prabhavati Devi ATM advisor amadi Yumnam Zone Singa TOL MPO WA Hairiba khoiba mitunglen anisina lengan amadi mementos kudol tambigani koi artist sing asi nong na film gilamda khangdarati ba amadi yamna thoyak sang yongna ona jagni ba artist ngaktani puing thobat biduna aho bukuba na tara no pigani ikoi makha tarakpada pada ngasigi film ngasigi leading role su lobiriba deva Bindya Ithoi Dayananda stage selection direkani duga mathang sinna makeup Sanjit Irong costume Manglaya Nithozam editor RK Surjit story screenplay dialogue Vidya Kumsam producer Vikas Kumsam director Git Munam
ꯍꯥꯏꯔꯤꯕ आर्टिस्ट अमदी क्रूसिंग असी स्टेज स्टाइलिंग सिंबिरकनी आर्टिस्ट असीदा लेंगा पियमदी मेमेंटोस कुसिनबिनबा चिरोम हेरोजित सिंहा मणिपुर स्पोर्ट पुलिस मुसु टीम इंचार्ज अमदी लाइटोंजम नवदीप सिंहा इंडस्ट्री डिपार्टमेंट अनि नकुदोल तंबिगनी ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯗꯥꯏꯂꯣꯒ ꯑꯃꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤ ꯏꯅꯧ ꯅꯧꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯖꯔꯛꯄꯅꯤ ꯃꯁꯤꯗ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯌꯥꯝꯅ ꯈꯣꯏꯗꯥꯒꯗꯕ ꯐꯤꯂꯝꯁꯤꯡ ꯄꯨꯊꯣꯔꯛꯄꯗ ꯁꯍଯꯣꯒ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯈꯨꯗꯣꯡꯆꯥꯗꯕ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯂꯤꯖ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯇꯝ ꯀꯨꯏꯅ ꯐꯪꯂꯨꯔꯕ ꯃꯇꯨꯡꯗ ꯃꯁꯤ ꯂꯩꯕꯥꯛꯀꯤ ꯐꯤꯕꯝ ꯐꯔꯛꯄ ꯇꯥꯟꯖꯥ ꯑꯁꯤꯗ ꯔꯤꯂꯤꯖ ꯇꯧꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯥꯔꯇꯤꯁꯁꯤꯡꯕꯨ ꯑꯍꯧꯕ ꯈꯨꯕꯥꯛꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯒꯅꯤ
ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯑꯥꯔꯇꯤꯁ ꯈꯔꯗꯪ ꯑꯃꯨꯛꯇꯪ ꯀꯧꯈꯠꯆꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯁꯣꯏꯗꯅ ꯑꯊꯨꯕꯗ ꯍꯧꯅꯕ ꯁꯦꯝ ꯁꯥꯖꯔꯦ ꯁꯥꯟꯇꯤ ꯖꯣꯏ ꯕꯤꯗ꯭ꯌꯥ ꯁꯥꯟꯇ ꯍꯦꯂꯤ ꯑꯦꯂꯤꯅꯥ ꯗꯤꯄꯥ ꯔꯇꯟ ꯑꯃꯗꯤ ꯌꯥꯏꯁꯅꯥ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯗ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯏꯈ꯭ꯔꯝꯕꯝ ꯑꯣꯡꯕꯤ ꯁꯨꯔꯕꯂꯥ ꯗꯦꯕꯤ ꯐꯣꯔꯃꯔ ꯄꯟꯆꯥꯌꯠ ꯑꯣꯐ ꯋꯥꯏꯇꯣꯟ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯇ ꯄ꯭ꯔꯦꯝꯁꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯗꯦꯡꯌꯥꯟ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣꯁ ꯄꯨꯁꯤꯟꯅꯕꯤꯅꯕ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯔꯟꯕꯤꯔ ꯃꯩꯇꯩ ꯆꯤꯡꯉꯥꯔꯦꯜ ꯇꯦꯁꯇꯨꯕꯨꯁꯨ ꯗꯦꯡꯌꯥꯟ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁꯁꯤꯡ ꯑꯁꯤꯅ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣꯁ ꯄꯨꯁꯤꯟꯅꯕꯤꯕꯗ ꯑꯍꯨꯕ ꯈꯨꯕꯥꯛ ꯈꯨꯕꯤꯒꯅꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯋꯥꯅ ꯅꯝꯖꯔꯒ ꯄꯨꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏ ꯊꯧꯔꯝ ꯄꯔꯦꯡ ꯑꯁꯤ ꯌꯥꯝ ꯇꯦꯟꯁꯤꯟꯖꯅꯕ ꯁꯦꯝ ꯁꯥꯖꯒꯦ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯤ ꯊꯧꯔꯝ ꯃꯄꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ चीफ गेस्ट की फंफम लांगदा लेंसिंग बिरिबा एमडी प्रजुल 36 ऑफ वाई एससी वर्किंग प्रेसिडेंट ऑफ मणिपुर प्रदेश कांग्रेस कमिटी ना पुकनिंग की वारोल मंगा तरादन थंबीनबा नुलुंग निसिंजरी Saya ada film rilis tahu orang masih ki, thogura diri ba presiden ki bom landa election diri ba, kai khunu domestic cara ba, Sri Angom Pirator Angom ni thau sana pungu, aina ham amat tu kai khunu ceri. Wala keso orang ki bom landa election diri ba. Ukrambam Ongbi Surbala Devi former Panchayat of Waiton Gram Panchayat Pusu and Kai Punu Cheri Mayam Pamasi film Turi and Pamanguri, I had to know attention and the whole of that
kasi dahil sa pambili ba mayam si ming palagadi niya tara ang ya dali aduna dahil sa pambili ba guest roll perform da election bill ba punwa ko el pension subsidy jaraga kai khunu ko cheri godana ga sigi ko invite phangna la piri ba film asi ko piri ba ko director producer amadi artist punwa ko so kai khunu ko cheri godana hola sida la piri ba imai ben sing ipai pal sing aduga ise isen pai kimi punwa ko so ina subsidy jaraga ko kai khunu ko cheri ko ga si tikkhaba India ki matai le ba net tak le ye mo ki matai da dum pip le ba Manipur hai ba iramdam asi ngasi koi sport amadi kalam sum sanskriti asina asi ke Manipur asibu sakta ke bani hai nei thamjage alo roidana ngasi koi film amadi lila dharmana chingba singda kasi ai ba ai bi singa kasi koi Manipur asida amadi prithvi asida punma asida chatnani ba koi directly haibe adaba indirect na koi na re sakana tawriba bhara sakana tawriba state sakana tawriba amadi parsa public mayam na tawriba mayam sikase masibu koi asuiba anga masi koi na koi na putopi ba haitare aduga tak tak aduga koi leiba film yengu chingnaso koi artha leina wakhal leina koi chumna lobi ragadi kun maksing ngai koi ge lausing gyan leiba koi wakhal wor yamma film gi manunda yawi bani aduna mayamna koi film asibu ek lila dharma chingba yengu ganda apapatu losen ba haitare ataba sing losen lagadi soire wan dia aduna koi pe nagara koi phatam sing tau da koi phataba lamchat chatba phataba tau sing koi boi madu lawru agadi koi mangani aduna adubu phataba tawriba sing so afaba sing yawi bani punna sing ase koi social jaraga ngasi lairiba film amani putokiriba punma ko aina thagasaba amati kai khunaba uchari haibo famdi thamdar kai station jari thank you ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯉꯁꯤꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯨꯛꯇꯪ ꯀꯧꯈꯠꯆꯒꯦ ꯑꯗꯨꯒ ꯂꯩꯉꯥꯛ ꯐꯤ ꯃꯦꯃꯦꯟꯇꯣꯁ ꯄꯨꯁꯤꯟꯅꯕꯤꯔꯒ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯑꯊꯨꯕꯗ ꯀꯥꯞꯅꯕ ꯍꯣꯠꯅꯖꯒꯦ ꯑꯩꯈꯣꯏ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦ ꯗꯥꯏꯂꯣꯛ ꯄꯤꯕꯤꯈꯤꯕ ꯑꯩꯒꯤ ꯏꯆꯦ ꯕꯤꯗ꯭ꯌꯥ ꯀꯣꯟꯁꯝ ꯇꯦꯟꯇꯛꯅ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯊꯝꯕꯤꯅꯕ ꯁ꯭ꯇꯦꯖꯇ ꯀꯧꯁꯤꯟꯖꯔꯤ Ang mga pagdang, ang damas ko kung hindi ba pa
ꯈꯣꯡꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯗꯥꯏꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗꯅ ꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯑꯩꯒꯤ ꯀꯀꯥꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯆꯥꯁꯤꯡꯗꯨꯁꯨ ꯏꯕꯨꯡꯁꯤꯡꯗꯨꯁꯨ ꯑꯩ ꯏꯀꯣꯡꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯦꯡꯕꯤꯔꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯏꯄꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯇꯔꯥꯝꯅ ꯁꯦꯕꯣꯛ ꯂꯣꯏꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯁꯥꯡꯉꯕ ꯀꯩꯅꯣ ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯋꯥꯍꯩ ꯁ꯭ꯇꯦꯖ ꯊꯥꯔꯛꯄꯁꯦ ꯉꯁꯤꯅꯁꯨ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ 5-10 ꯊꯝꯖꯕ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯃꯁꯨ ꯍꯥꯏꯖꯔꯤ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯄ꯭ꯔꯗꯛꯁꯟ ꯑꯗꯨꯒ ꯑꯩꯒꯤ ꯆꯩꯅꯥ ꯑꯩꯅ ꯄꯨꯊꯣꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯈꯛ ꯇꯧꯖꯈ꯭ꯔꯦ ꯋꯦꯕ ꯁꯤꯔꯤꯁ ꯑꯗꯨ ꯅꯥꯇꯣꯟ ꯇꯥꯕꯤ ꯍꯥꯏꯕ ꯋꯦꯕ ꯁꯤꯔꯤꯁꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯊꯣꯏꯕ ꯁꯣꯏꯕꯝꯒꯤ ꯃꯈꯥꯗ ꯇꯧꯖꯈꯤ ꯑꯩ ꯏꯁꯥꯃꯛꯀꯤ ꯏꯁꯇꯣꯔꯤꯅꯤ ꯑꯗꯨꯒ ꯁ꯭ꯀ꯭ꯔꯤꯟ ꯄ꯭ꯂꯦꯅ ꯕꯤꯛꯇꯣꯔꯤꯌꯥ ꯌꯨꯝꯂꯦꯟꯕꯝꯅ ꯄꯥꯕꯤꯈꯤ ꯑꯗꯣ ꯀꯩꯅꯣ ꯋꯦꯕ ꯁꯤꯔꯤꯁ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯌꯥꯝꯒꯤ ꯁꯄꯣꯔꯠ ꯌꯥꯝꯅ ꯐꯪꯕ ꯋꯦꯕ ꯁꯤꯔꯤꯁ ꯑꯃꯈꯛ ꯑꯣꯏꯖꯈꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯗꯤꯔꯦꯛꯇꯔ ꯅꯨꯄꯥ ꯊꯣꯏꯕ ꯁꯣꯏꯕꯝ ꯑꯃꯗꯤ ꯑꯩꯒꯤ ꯅꯥꯇꯣꯟ ꯆꯥꯕꯤꯒꯤ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯄꯨ ꯑꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯃꯛꯅ ꯏꯖꯕ ꯑꯩꯒꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯧꯔꯤꯕ ꯑꯩꯅ ꯌꯥꯝꯅ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯑꯃꯗꯤ ꯅꯠꯇꯕꯅꯤ나 ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯍꯣꯕ ꯑꯃꯗꯤ ꯑꯩꯅ ꯐꯤꯂꯝꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯖꯔꯛꯄ ꯃꯇꯝꯗ ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯑꯍꯣꯕ ꯄꯨꯝꯅꯃꯛꯄꯨ ꯃꯦꯟꯈꯠꯄꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯗꯨꯅ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤ ꯎꯠꯊꯣꯛꯆꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤꯕꯨꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯄꯣꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯟꯕꯤꯕ ꯑꯃꯗꯤ ꯑꯩꯒꯤ ꯐꯨꯜ ꯁꯄꯣꯔꯠ ꯇꯧꯕꯤꯈꯤꯕ ꯑꯩꯒꯤ ꯇꯥꯃꯣ R.K. ꯁꯨꯔꯖꯤꯠ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯒꯤꯠ ꯌꯨꯝꯅꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯃꯛꯅꯤ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁ ꯁꯟꯖꯤꯠ ꯏꯔꯣꯝꯒꯤ ꯑꯆꯧꯕ ꯃꯇꯦꯡꯅꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯑꯩꯅ ꯑꯩꯒꯤ ꯆꯩꯅꯥꯒꯤ ꯑꯥꯔꯇꯤꯁ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯊꯃꯣꯏꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯩ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯑꯩꯅ ꯐꯅ ꯌꯥꯝꯅ ꯋꯥꯔꯤ ꯏꯕ ꯌꯥꯝꯅ ꯍꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯈꯪꯕ ꯍꯩꯔꯦ ꯍꯥꯏꯔꯒꯁꯨ ꯃꯈꯣꯏꯒꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯁꯦ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯄꯣꯔꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯅ ꯀꯩꯗꯧꯉꯩꯗ ꯇꯧꯕ ꯉꯝꯃꯣꯏ ꯃꯈꯣꯏ ꯄꯨꯟꯅ ꯄꯥꯕꯨꯡ ꯖꯣꯏꯕꯤꯗ꯭ꯌꯥ ꯃꯥ ꯁꯥꯟꯇꯤ ꯑꯩꯒꯤ ꯃꯨꯈꯥꯏ ꯔꯇꯟ ꯑꯗꯒꯤ ꯑꯩꯒꯤ ꯏꯊꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅꯨꯄꯥ ꯗꯌꯥꯅꯟꯗꯒꯤ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯑꯆꯧꯕ ꯃꯇꯦꯡꯁꯨ ꯌꯥꯎꯏ ꯑꯩꯒꯤ ꯆꯩꯅꯥꯗ ꯑꯃꯗꯤ ꯅꯥꯇꯣꯟ ꯆꯥꯕꯤꯗ ꯃꯁꯤꯃꯁꯨ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯁꯄꯣꯔꯠꯅꯉꯁꯤ ꯑꯩꯅ ꯆꯩꯅꯥꯁꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯖꯒꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯅꯧꯕ ꯁ꯭ꯀ꯭ꯔꯤꯞ ꯔꯥꯏꯇꯔ ꯋꯥꯔꯤ ꯏꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗ ꯑꯁꯣꯏꯕ ꯅꯠꯇ꯭ꯔꯒ ꯍꯦꯟꯖꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯕꯁꯨ ꯃꯤꯌꯥꯝꯅ ꯑꯗꯨꯃꯛ ꯍꯥꯏꯕꯤꯔꯝꯃꯨ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯐꯤꯂꯝꯁꯤꯡꯗꯗꯤ ꯍꯦꯟꯅ ꯐꯖꯕ ꯑꯗꯨꯒ ꯃꯤꯌꯥꯝ ꯍꯦꯟꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯄꯨꯊꯣꯛꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯝꯅ ꯈꯨꯔꯨꯝꯗꯨꯅ ꯑꯩ ꯈꯣꯡꯗꯥꯅꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯃꯇꯪ ꯀꯧꯈꯠꯆꯒꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯪꯖꯩ ꯑꯩꯈꯣꯏ ꯐꯤꯂꯝ ꯑꯁꯤ ꯊꯥ ꯀꯌꯥ ꯆꯍꯤ ꯆꯪꯅ ꯇꯧꯔꯛꯄꯒꯤ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯑꯋꯥꯕ ꯃꯤꯀꯨꯞꯁꯤꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯀ꯭ꯌꯨ ꯄꯨꯝꯅꯃꯛꯀꯤ ꯊꯃꯣꯏꯗ ꯑꯄꯦꯟꯕꯗꯣ ꯑꯣꯏꯖꯗꯣꯏꯅꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯁꯨ ꯋꯥꯅ ꯐꯪꯃꯤꯟꯅꯁꯤ ꯁꯤꯡꯖꯃꯩ 360 ꯔꯣꯅꯥꯜꯗꯣ ꯍꯩꯀ꯭ꯔꯨꯖꯝ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ODC ꯃꯉꯥꯡ ꯏꯁꯀꯣꯝ ꯚꯤꯗꯤꯑꯣ ꯖꯔꯅꯦꯂꯤꯁ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯁꯅꯁꯝ ꯄꯥꯏꯈꯣꯝꯕ ꯏꯂꯥꯏꯠ TV ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯄꯥꯔꯤꯇꯣꯟ ꯏꯂꯥꯏꯠ TV ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯁꯅꯥꯖꯥꯎꯕ ꯅꯤꯡꯒꯣꯡꯕꯝ SK TV ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯅꯣꯡꯖꯝ ꯒꯨꯟꯅ ISTV ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯂꯩꯍꯥꯎ ꯇꯥꯕꯝ ꯑꯖꯤꯠ ISTV ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯁꯤꯕꯨ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣꯁ ꯈꯨꯠꯁꯤꯟꯅꯕꯤꯅꯕ
ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯂꯝꯖꯤꯡꯕꯁꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯃꯦꯃꯦꯟꯇꯣꯁ ꯑꯃꯗꯤ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯂꯥꯏꯔꯦꯟ ꯂꯥꯛꯄꯝ ꯔꯟꯕꯤꯔ ꯃꯩꯇꯩ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔ ꯑꯃꯗꯤ ꯊꯧꯗꯥꯝ ꯑꯦꯀꯦꯟ ꯃꯩꯇꯩ ꯆꯤꯡꯉꯥꯔꯦꯜ ꯇꯦꯖꯄꯨꯔ ꯑꯅꯤꯕꯨꯁꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯃꯕꯨꯡꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯌꯪ ꯐꯤꯂꯝꯁꯀꯤ ꯌꯪ ꯐꯤꯂꯝ ꯄ꯭ꯔꯗꯛꯁꯟꯒꯤ ꯊꯣꯏꯕ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯖꯤꯇꯦꯁꯣꯔꯤ ꯔꯦꯅꯨ ꯂꯥꯏꯇꯣꯟꯖꯝ ꯄꯨꯡꯁꯨꯝꯕꯝ ꯔꯣꯃꯤꯂꯥ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯃꯦꯁꯣ ꯇꯤꯚꯤꯒꯤ ꯏꯆꯤꯟꯅꯥꯎ ꯑꯃꯇꯪ ꯁ꯭ꯇꯦꯖꯇ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯖꯤꯇꯦꯁꯣꯔꯤ ꯑꯥꯔꯇꯤꯁꯁꯨ ꯁ꯭ꯇꯦꯖꯇ ꯂꯦꯡꯈꯠꯄꯤꯔꯛꯀꯅꯤ ꯖꯤꯇꯦꯁꯣꯔꯤ ꯑꯩꯈꯣꯏ ꯌꯪ ꯐꯤꯂꯝꯁꯀꯤ ꯊꯣꯏꯕ ꯂꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯌꯪ ꯐꯤꯂꯝꯁꯀꯤ ꯊꯣꯏꯕ ꯑꯃꯗꯤ ꯑꯥꯔꯇꯤꯁ ꯖꯤꯇꯦꯁꯣꯔꯤ ꯔꯦꯅꯨ ꯂꯥꯏꯇꯣꯟꯖꯝ ꯄꯨꯡꯁꯨꯝꯕꯝ ꯔꯣꯃꯤꯂꯥ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯗꯤ ꯃꯦꯃꯦꯟꯇꯣꯁ ꯈꯨꯠꯁꯤꯟꯅꯕꯤꯅꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯄ꯭ꯔꯗ꯭ꯌꯨꯁꯔ ꯕꯤꯀꯥꯁ ꯀꯣꯟꯁꯝ ꯂꯦꯡꯊꯣꯛꯄꯤꯔꯛꯀꯅꯤ ꯑꯩꯈꯣꯏ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗ ꯂꯦꯡꯌꯥꯟ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁꯇ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯂꯩꯖꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯁ꯭ꯄꯦꯁꯤꯌꯦꯜ ꯊꯦꯡꯛꯁꯇ ꯄꯨꯇꯤꯟ ꯃꯩꯇꯩ ꯂꯩꯁꯦꯝꯕ ꯃꯍꯩꯀꯣꯜ ꯆꯤꯡꯉꯥꯔꯦꯜ SL Kit Arena Kongpal Khaidem Laikai Imoinu Fish Center Tezpur NG Lokendro Moirangthem Kisan Mayang Mayum Nauboi Ranbir Lai Lakpam Thodam Ratan Maitai Thodam Eken Maitai Renu Laitonjam Anthem Yeskul Laimayum Devdatta Sunita Laitonjam Angangsa Ingombam Jayanta Saina Institute of Medical Science Sims Kiran Job ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯩꯖꯗ꯭ꯔꯒꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯄꯨꯡꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁꯀꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯂꯧꯖꯒꯦ
ngasi BK Films Production na puthokjariba film Ekoi aroi boina public demand है लेकिन ekoi mission sir ngasi BK Film Production na puthokjariba film asige releasing function asibu yengba lakpiriba chief guest President guest of honor amadi film asibu support tawbiduna yengba lakpiriba ahal laman ima event Saturn Nahal isinna kwa film ko BK Film Production team gi mohut sinjaraga ikai pumnaba ichari noinana matung tarakpa BK Film Production team gi puthorakpa film kudimak mayam nasiga sunna support tawbiyo amadi thongna PB production team asibu zokhatpa amadi kunaida kanaba film kaya puthokpada sajok PBU haibuga noinana nasigi bodong thanks ki warong tension jari